Maitai furupna mapangan kallabadi awang nungpokta achoba yawal ihau lakani kibadagi Indiana Kuki singbu khutlai oina sinjinabnani. Meghen. Maitai furupna mapangan kanduna lairabadi awang nungpok lamda achoba yawal ihau ama lakpa yai haina kibadagi Indiana Kuki singbu khutlai oina sinjinaraga Maitai singbu Imphal manungda tasillaga thamnaba honarpani haina UNLF ki hanagi chairman RK Sanayama Elias Meghen na phongdokre. Wafam asi Social Standard Club amadi Arambam Samarendra Trust na sinduna Kurai Nandaibam Lekai da Laiba SSC Complex da Pangthokiba Kunmari Suba Arambam Samarendra Martidam Ningsing Thorongga Mari Lainana Phongdokibani. Thorom aduda Pambaina Lucingba UNLF ki Acting Chairman M Nongyai Yauna Lup Asigi Lucingba Singh amasung tongan ma CSO Singi Lucingba Kyasu Saruk Yaki. Thorom aduda saruk yakiba singna minute ani tuminna leptuna awaba phongdokpaga loinana Arambam Samarendragi mitamda laikatuna ikai khomnabu utkhi. Thoromga mari lainana Meghen makha tana hai. Lamyanba Arambam Samarendra maithong yamba luchingbani. Mahaki khudung induna chatpa matamda ngasi aikhoina thengnariba awaba sing thengnabada luna thokloi. Hojik Kuki na chatharikliba irang asi India lengang na phongno sawatliba asi kupna yengba changi. Kuki singbu mitai na landa halaga mitai gi khul sing hang na thamlaga maning tamna mai thaba na chingba chatharikliba asi maitai singbu mapangal chonthanaba honarakpani haiki. Thauramga mari lainana Social Standard Club ki Vice President Asem Inauchana phongdorakpada Arambam Samarendra gi wakalon ngasigi Mirolna tamjabada khunai asida kanagadaba kaya laibana lamyanba asina laikidaba nuinpu SSC amadi Arambam Samarendra Trust na khusamnaduna chahi khudingi ningthing thorom pangthokpani haiki.